Ngarang numidang yuar hakiba aduda amang ata thokibagi pau leptana lakle. Kurumjari, Istv pau miyang tabir bas mutaram nokjari, hauzima pung bapau. Ngarang numidang pung taret ka minit kun mangarom taba matamda taret 10.2 Richter scale yauna Manipurda yai marap oina yuar hakiba aduda amang ata thokibagi pau leptuna lakle. Ngarang yuar hakiba aduna kekman amakcham thobal da leiba amakcham primary school gi building ningkai kre. School asiga thangnana leiba Muhammad Jamir Khan kauba mi amagi yum amasu school ningkai rakba aduna nansilakpadagi amang ata thokre. Thodo aduda mi aso pandi yaukide. Amaromda January tang marigi nongalam daida yuar hakiba aduda amangata thokraba yari pokatil gi saruk kharasu amangata thokre. January tang marigi nongalam daida yuar habada amangata thokraba imakatil ani ngarangi yuar haba aduna ka hena amangata thokan khibagi fibam ude. Mafam kharadadi anoba crack chatpa amadi wal ningkhai ba yauke. Amaromda ngarang yuar hakiba aduda phangkipa report ki matungina mioi tararom hospital da pukatuna laikna ke Istv news na phangba atopa paw amagi matungina yuar haba aduda Tamelong district ki manung chanba nungba da su yum ningkhai ba yawbadagi mi asopan nangle hare kaya yamna asopan nanglabagi haibadi chapsa ba khangmangandre. Amaromda Manipur si earthquake zone ni haina akhang ahi singna haiduna laglabasu Manipur sarkar gi mari leinaba singna thawai yoksina thabak pakhatpa udri haina mioi kayana phungdokna rakle. Ngarang numidang amadi satkiba January gi tang mari gi nongalam daida Manipur da yuar hakiba aduda misimina amadi yum kai kaya amangata thokiba adu karigumba ayuk nungthil gi matamda thoklamba tarabadi ka hena misimina yorongani. Pikliba mahiroi kaya lairik tamliba school singda karigumba matamda yuar harakpada kari section thorang lakhatkadage haina ngasi phawba Manipur sarkar gi mari leinaba department na school authority da khangan khibalai tre. Pibam sida sarkar gi maikaidagi athuba matamda miyam gi punsi amadi lanthum mangdanabagi damak yuar haba matamda kari kari section thorang lakhatkadage haibasi pak sanna khangananaba sarkar gi pungning singshinarakle. Hauzik aten bem talokjari. Imphal East West amasung Bisnupur district ki oina Manipur government ki regular employees singda service loan lobigi khudong chaba pizari athuba matamda amadi araiba moong da lobiba yagani enna akupa marol gidama contact tobu Imphal Finance Cooperative Thrift and Credit Society Limited head office Loklaubung branch offices Pauna International Market and Bisnupur Bazaar Bisnupur. Wanted some electronics mechanics for repairing Istv set-top boxes at different places: Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary Istv Network.
Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. Then service separate hostel available for both boys and girls. For details, please contact Combined Tutorials Office, Sagoldan Moirang Merakmachin Bus Parking, Imphal. Unique Education. Admission open. 3 months SA1 Foundation course for CBSE Class 9 and 10. 5 months Foundation course for CBSE Class 11 and 12 Science. Vacation course for Navodaya, Sainik and Outsiders CBSE school students. 3 months Advanced course for CBSE Class 11 Science. Girls hostel at the same block. Breaking matung me mutaram nokjari. Fair Service Day ki thauram Manipur Fair Service Imphal Headquarter na sinduna ngasi pangthokre. Lagiba April ki tang kun fawba chayola machupna Fair Service Week palan pangthokadawri. Ngasi ki thauram aduda Bharat pumbada lairiba Fair Service ki personnel singna mathau tawbada laikidraba singbu ikai khumnabut ki. Fair Service ki Director K.S. Chandramani na Martius Pillar da laisu katuna ikai khumnabut ki. Ngasi ki thauram aduda Mars ki tang tarahumdoi da Manipur Fair Service na sinduna pangthokiba essay competition da makong matang taraba mahroi singda selgi mana yenthokki. Director K.S. Chandramani na phungdokibada Maihau langpok thorko matamda mal chang mangba nongmo gi hantarakli masi lamda masida leiriba miyamna maihau langpok matau karamna thokaloidagi haibagi matangda khangba hengalakpadagi ni haike Hogi sineba science and technology chakolapnina kogi saglaiba ko yumlei kari ama machidi hene device to yabani adubo akoina matamgi kogi department gi chinau khinda kan hona jaba jaga da school da college da digi public da club singa mai lena kogi matamgi awareness pibdigi kogi public yam so mini award woire adna koi phal ko ji buching handare aduna akogi kanu toba कोई competitive statement अमर जो कोई देवेजी याम कबंग अमी Prevent Fire Accident Promote National Development हाइब थीम दा पांगथोकपा Fair Service Week असigi ngasi ahuba numita Manipur Fair Service ki firemen singna maihau langpok matau karamna kangada gi haibagi matangda miyama mangda demonstration utke Mayang Imphal konchak makha lekai da thokiba laibak thiba thawdo adu makha satharaktanaba security force na ngasi su ngak senbagi thabak yamna kanna sathare hauze amka na temabriam talawjare Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingba su lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Delta Tutorials for CBSE, Kwakatel Airport Road opposite Oil Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Navodaya and others for class 11 science from 4th April 2016. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road opposite Oil Pump. Lengshin Birao, Sarma Opticals BT Road Imphal special offer pijabaga loinana hauduk chare lens khaktumak laigadaba scheme masi pambiba singna isagi mit ka chana fiber lens ama leibigadabani aduga adom gi apamba frame ama free de pijagani khudong chabasi lobiu ngasimak lengsin birau Sarma Opticals opposite Johnson School BT Road Imphal
ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯊꯣꯛꯂꯕ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯄꯥꯜꯗ ꯇꯣꯏꯅ ꯆꯥꯕ ꯂꯤꯚꯔꯗ ꯑꯀꯥꯏꯕ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯒ ꯂꯤꯚꯔꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕꯒꯤ ꯄꯥꯝꯕꯩꯅꯤ ꯗꯥꯏꯕꯦꯇꯤꯛꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜꯁꯨ ꯐꯪꯕꯤꯒꯅꯤ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯑꯃꯗꯤ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜ ꯅꯥꯔꯒ ꯂꯥꯌꯦꯡꯕꯕꯨꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕꯅ ꯍꯦꯟꯅ ꯐꯩ ब्रेक मतुंग मैम अमुकन तराम नोक्चरी थांगमैबन चेराव सिंगी सक्तम कनबदा मियामना अचौब थौदांग याबियु हाइना नारो लेसेंब क्लब की प्रेसिडेंट एल प्रताप नापल तौरक्ली हौकिबा तांग निपानदा मैतै चेराव निमित्ता थांगमैबन चेराव सिंग कारकपा मसिंग यामलबा मियोइसिंगना असा थक्की अरेम अपा अमदी प्लास्टिक की पोलम कया लंथोकलंबदगी सिंखोंगदगी चिंतक फावबा अमोट अकायना थंदुना चिंग असिगी महौसागी सक्तमदा चाउना अकायबा पिखे ngarangsu Sarak puja ga mari lainana masing yamlaba miyoi singna ching asigi akoibagi phibamda chawna mosanan khe miyamna hundoklamba polam sing adu club asina sengdoktuna lakhe ngasi su singkhongdagi chingtak phawba sengdokhe pratapna makhatana miyam amadi sanaroi singna chingkabagi nungaiba amadi hakchang phabagi kanaba lobiu club na thamliba phattaba hundokfamda amora kai hundokpiu ching asigi mahusagi saktam kannaba honabada maru oiba thodang lobiu haikhe adu mayamna koi maru oina plastic bottle mayam su koi gi singi marak tilang jigi matamda tumbangam da bari na koi di matam pro ke le hoda bari yari ge koi dustbin kamiba adagi plastic kari kara khaw ya na da hapsen bira kan mapam chana thamira taraga di koi na mayam gi semba mayam gi sewa ta udu koi ngai jega da du yam sai na thamam basina maram ore kan da koi da chawwa masigi polum mama koi na haule semba club su maira pai bi mayam da masin dan sin na lai bhai ta aduna matung da di koi gi mama pasina koi gi ice cream chabu ore su si ngang si da kano da dustbin da thada biu si da thada biu habin si do mama pa bisin su yam na khazna awareness tawna to mineraga di koi lai ba masi gi singi sector ma se makha ta na mangdar tam kono da so thoda lohin da sai wa phone si nlc ma te dei thani hojik moroi ba paw amu ngarang midang yuar hakibadu da amanga ta thokibagi paw leptana lakle Istv pau mieng tabiri besingwa mukahana kurum jere